Manipur Top Trending News na tunga-tungan ba reliable source ng lokacaraga mata-matang iba maruay ga ipaw patok na kasansari. Ahanbada ano ba chay sinalakpada channel asibu tabiri pa pai pungmakta Manipur Top Trending News ki maikidagi takot thawangba oirasunu haibagi makano du thamjage makatarpada 2025 ta thokiba thawdu wato sing thamlakna khara-kharadang patokna khanganjaramge ITP singbu mayumda masing suna hanba amasung highway singda free movement tohanba ngamdana sulu-suna silaga kumja 2025 losinkre ngasi di 2026 lakle ngasi na aruga numit oiramba kumja 2025 ki July da lenga ki maikidagi ITP singbu ngasi fawi manungda tangkak ahum thokna masagi memda hanjin halagani haina thajaba pibdagi ITP singna kokomi amasung miyamga kusamnaduna thabakta onthoknaba taksinkrabasu lenga ki maikidagi ITP sing mapung fana hanjin hanba ngamkidre kumja 2025 ki aruga numita Churachandpur da miyoi ahum sina fangle tha nipang khakta ngari ba yauna miyoi taruk angang ahum angang singi mama ani amasung nupi amabu tamthina halaga barak turel da thadarakpada tenaba singi mathakta sahi ama helaklaba December 31 2025 fawda rashid file tarokli January ahum 2025 ta AK Valabu Manipur gi tarag mapan suba governor oina wasak lauki deputation da lerakiba Prashant Kumar Singhabu chief secretary oina appointment piki laipa asigi president singi manung dagi ahan oina Draupadi Murmu na nupi langi thauna phabi singda ikai khomnaba ulamki February tarag humdoi 2025 ta President Draupadi Murmu na Constitution na mangonda piba Article 356 ki provision sigi matun ina tawkiba promulgation gi matun ina tarang ni suba Manipur Legislative Assembly bu suspended animation da thamlaga Manipur gi political gi puwari da taraga mathorak suba oina President rule thamaki President Draupadi Murmu na lakal ki bathabak asi Manipur Legislative Assembly gi tare suba mifam February tarada pangthoknaba letlor matungda state lengakna February mapanda resign tawkibadagi tangai fadana lokal kibani hainasu political leader singna phongdong narki Lengaki Manipur State Transport Thaba bus tagi Manipur haiba lamdam asigi maming musak kadabani natragana lauto kadabani haiduna gol tabida sifaina haipadagi bus asida tongduna governor na Siroi Lili Festival haudopa thorongi pawlo wacha kipa pawmi singda atamna thingakpadagi halaki haudo asi May 20 2025 ki ayuk Imphal ukul lambi paring da thokibani sifai wahum asidagi bus asida tongmo pawmi sing pawlo duna halaki kumja 2025 ta far call 397 amuk amasung special call 45 laki lupa crore marfuga mathoi point 30 ga 4 gi polam sing kanba ngamki hari pau chandong pijari ahan bata kumja 2025 ki aroba numita Churachandpur da miyoi ahum sina fangle ngasina loibadagi ariba tahi oiga da ba kumja 2025 ki ngasi aroba numita Churachandpur district ki mafom ani da miyoi ahum gi haksang fangle ahan ba thogo asi ngarang numitang pung 10 ga makhairom tarpada Churachandpur PS na koliba tuibong kaithel gi mafom amada thokibani ahum aduda nupi macha amada karan tawrubani haiba PS asina koliba tonglang bank dagi kailal apokpona Hagin kau bamioi ama KNFK dagi keda singi singa farga tamthina phubadagi laikan nabata kanbang ngamdan laikidabani adum oina mathodo asigi matanga kuki customary law gi matun ina warosin ama purak nambang asi wari sanam hokre hari amaromda ngarang numidang amasung asigi lona ba hinda Churachandpur district ki Sangai Court subdivision gi manung chaliba tejang chen Imphal torel madilta Young Bijo Association YMA gi ambulance ama tasinbadagi masibu thaukiba driver amasung haki helper kanbang ngamhodana ambulance mungo siraga yarum le hari haudo asi ngarang numidang ateng thokibani haudo thokpomgi akoi bada leiba miyam thengna hokide adubu ngasi ayuk angan bada turel asida ambulance asi taduna lombadagi crane sinaduna lakhot lubada masidagi ambulance asibu thokiba Churachandpur gi chengkon pangdagi lamdan sang chahi nifuga taret apopa lankiol amasung mahaki helper oibam phom asidagi nexuan pau Elias Jimmy chahi yangkai ga nithoi gi haksang sing yawbani hairi pau sing phongo pau haibada ngarang asi haksang ama Churachandpur dagi more tamna thilor matungda makoi ani ambulance asida aminar kibani adubu Atheng ba hinga Churachandpur town yorumdai da turel asida ambulance asi tasin badagi kanbang ngamhogna lekiduni hari Manipur gi lenga asidi leng ot pangamdraba masung marol thokraba live feed viga chap manare nupilu Imphal gi BT road ki erabat babanda head office oiriba National Federation of Indian Women na affiliate orba all Manipur nupi marupna thabum amachuk na thasigi amadagi hauraduna pangthorkiba marfuga taruk suba nupi langi ningsing thorom asi losinkre hiram asigi matang da nupi marup asigi secretary H.H. Purimasi gi Chirol amana hai December taraga nithoi 1939 da thokiba Manipur gi nupi lalda saruk yakiba ima ibal singla likhalak piramba all Manipur nupi marupna chahi khudingi leptana nupi langi ningsing thorom pangthorakri handak chahi gi marfuga taruk suba ningsing thorom pangthok pagalena Manipur da thokiba chahi ani makha helaklaba wathok asi nainaduna atuba matam gi manungda losinduna tangdulai ta report na demand kya pugatuna December thabum chukna tunga district singda khana nanga ba mifom kya IDP sing yauna pangthoki irang asi losindiu haina miyam amasung lup kyan leptana
तक्सिदुना लागबसु ngasi gi laingak na tabidre hairuduna matam haukinaba mandom ong kya chathari hairi highway singdagi free movement yahalagani haina laukthokrabasu thabak oina panthokre loinana IDP singbu ngasi December gi aroba numit phawgi manungda mayumda hajinhangani haibuju thabak oina panthokpa ngamdre miyamgi kholaw tabinab leitraba lainga asi leng otpa ngamdraba amasung marol thokraba life fida viga chap manare haina nupi marup na loi miyamna khanjaba youth singi assembly su suspended animation thamlaga president rule chana handuna miyambu angakpa phangna awabu mark ngale marmasina nupi lagi marfuga taruk suba ningsing thawngi habum pangthokpa losilabasu makha tana maru oiba issue kya pukatuna khongjang chansing gi ni wato asigi chaithena sathina sokhalaba selthungi phibum kharada oirabasu koknanaba kunja sigi miyagi amata oiraba MGNRA gasu maming othokhibaga loinana scheme asigi kanglon kya pothok hongdokna ba yunel lainga sathariba thawang asi all manipur nupi marupna yaba ngamloi hanagi ming amasung putoka da state ki share da ahongba lehlodabani national share su hongdokpa yaroi hairudra pass tawkhraba women reservation bill su condition amata yawgna atu matamda chanhangadabani haibaga loinana anuba chahi 2026 pu taram oktuna apunbagi pangal thawna sagat minarasi hainasu paujel pirakli amarumdana 2026 na lakpada IDP sing lani thau lemrel gi thogal phangduna yumbu oirasi panthawna sungna miyamna paujelakri kumja 2023 gi me ahumdagi kuki singa landarpadagi lanjanatuna lamdamsida chaidangba amagum awaba kya mayok narikli maramaduna kumja 2025 na loikhiba numit ibendo imoinugi ira thawni pangthok naribasi yamna phaba ibendona thawjanbiba oirasunu hairi maramaduna kumja 2026 na lakpasida iramdamsigi IDP singsu line thau lemrelgi thogal phangduna yumgi yumbu oiduna mathang kumjagi imoinu ibendo iratpa yumthong khodingda pangthokpa oirasi haina laiba panthau na paujel pirakli laiba panthau makhatana paujelatuna handaki kumja 2025 ki imoinu irat thawni sidi mahi yamna chawi yumda kaisa numit December kuntraga mathoisu tari ibendo imoinuna pibiba thawjalna kumja 2026 pu taramna oksi kahida bachinjak charoisi thajat kamloisi phajaba lichatna maoinarasi nupi oibi amadi nupa oiba kyagi thawai mangkhabsing achangba thawai oirasi kukina hatkhaba thawaising achangba oiduna amukhana sidanaga oirasi tungi miro oidoribasingna lowi yumpham kalhogadaba oibana happy gi wan thok lehansi new year January 1 amabu taramna oksi sana yunaiduna gari thengjinaba sajat kamba minung silaitaba mi nami gi mamal khangdaba unmaksi ekhoina tawisi ngai ka bachinjak yonba punmaksu yolhalroisi masina lepapu mamulagani maiti pungmung mutkhagani sendong mana kaidoruni selmadi sibra pugudabasu natabasu mayai kaba chinjak yoningbagi wa tharokasi masibu leiraga chaningbasu charoisi iromdom mangbada natana furup ama manggadoribani maiti asi laikha tahorani noma khaktang hinglaga nungaibadu nati punsi mapok khangna hingbadu punsini laina tharpa punsi sahi chamaga nipa mapung fanabi dama kumja 2026 na lakpasida happy new year ohelasi liglam khangba khutpaisel wataba imung manungda masamasu mama pungnamak nungsi chanana hingminaba oirasi nupi oibasinga taret senjagi khalaga taibang hakchangbu mamal leitana lalon pot oirapasisu tawhaide khalaga thadoklasi lakadriba kumja asidagi tawhaidaba haiba wakhalna mangjil tharga icha yok taba yade ipuroibagi yumpham kandaba yade isa kandaba yade haiba wakhalona mangjil tharasi nupa oibasingasu ipurup iekcha singi nupi oibi kudimakta hanthana khanba una wanagumna khanba thadoklasi asuna pausen lakai pakha taipada hojik Bangladesh amadi India gi makta taranga bache na lairingai marak asida Hemanta Biswasna chicken neck corridor da laiba mioi kharadi Bangladesh ki mission changkiba ya haina harakli nongpok India amasung awang nongpok India da demography gi ahong balai pa amasung lona yadama ong da mioi kya changchinduna kunda silakpadagi Assam gi chief minister Hemanta Biswasna nungang phongdok aduna chicken neck corridor haina khangnaba awang nongpok ka India gi atopa mafumga samahaliba suknagi kilometer nifurom tamak pakpa mafum asida kunda aduna laiba mioi amasung khulup ayamba Bangladesh da laiba mioi singa ing manungi oiba mari amadi culture gi oiba mari lainaba mioi singa ayambani makoi hojik India da laijarabasu masagi khudong chadaba yengtuna Bangladesh ki michang changkiba yai haikre Hemanta Biswasna hai Assam khaktada lon yadam ong da changsilpa mioi sing maru oina Muslim population na demography chauna ohumba lakhale lon yadam ong da changsilakba mioi ayamba chicken neck corridor da laiba mioi singa lol isai amasung culture da mari lainaba mioi singa tani kumja 2011 gi census da Assam da Muslim population chada kuntraga mari rom leramki hojik fawda Muslim population chada kuntraga nipan rom yoksilagani habi thajaba leire hengalagriba changasina threshold adu lanthokiduna state machinery da makoi oiba tawba ngamagi pangal khanghodana hengalaklabadi yelhomi prup singda chauna khudong chada minor pa yai awang poktanatana infiltration gi issue asi West Bengal Jharkhand chingda su mark nari haiki amarunda tabda yamna tujungba wa ama haigadi osem laiwa tawi haibagi matai manau mai thaduna hakre Assam gi Karbi Anglong district ta matai manau amabu
ꯄꯣꯠꯁꯦꯝ ꯇꯧꯏ ꯂꯩꯋꯥꯁꯤꯡ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯀꯥꯔꯕꯤ ꯑꯪꯂꯣꯡꯒꯤ ꯑꯧꯔꯥꯘꯥꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯦꯂꯣꯒꯨꯔꯤ ꯃꯨꯟꯗꯥ ꯒꯨꯡꯀꯟꯗ ꯊꯣꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯊꯥꯡꯅ ꯆꯤꯡꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯄꯣꯠꯁꯦꯝ ꯇꯧꯕ ꯂꯩꯋꯥ ꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯗꯨꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯒꯥꯇꯤ ꯕꯦꯔꯣꯋꯥ ꯆꯍꯤ 39 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯔꯥ ꯕꯦꯔꯣꯋꯥ ꯆꯍꯤ 39 ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯁꯨꯄꯔꯁꯇꯤꯁꯟꯗ ꯌꯥꯝꯅ ꯊꯥꯖꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ 2026ꯗ ꯂꯥꯛꯄ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯀꯌꯥ ꯑꯃ ꯇꯥꯕ ꯐꯪꯗꯧꯔꯤ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯃꯅꯨꯡꯗ ꯒꯦꯡꯕꯦꯛ ꯇꯧꯔꯒ ꯍꯥꯠꯇꯣꯛꯂꯝꯂꯦ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯥꯟꯗꯤꯒꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯑꯃꯁꯨꯡ ꯂꯩꯄꯥꯛꯄꯣꯛꯄꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯔꯤꯌꯥꯅꯥꯒꯤ ꯒꯨꯔꯨꯒ꯭ꯔꯥꯝ ꯐꯔꯤꯗꯥꯕꯥꯗꯇ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯍꯤ 15 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯡ 3 ꯔꯣꯝ ꯆꯨꯞꯅ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯑꯍꯥꯡꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯅ ꯍꯔꯤꯌꯥꯅꯥ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯔꯤ ꯍꯔꯤꯌꯥꯅꯥ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯑꯍꯤꯡꯗ ꯚꯦꯟ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯕꯗ ꯊꯦꯡꯂꯦ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯂꯒ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯨꯅ ꯅꯨꯄꯥ ꯑꯅꯤꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯚꯦꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯡ 3 ꯔꯣꯝ ꯒꯦꯡꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯂꯝꯕꯤ ꯅꯥꯀꯟꯗ ꯏꯟꯊꯔꯝꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛꯇ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯚꯤꯛꯇꯤꯝꯒꯤ ꯃꯆꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯚꯤꯛꯇꯤꯝ ꯑꯁꯤ ꯃꯃꯥꯒ ꯈꯠꯅꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯗ NIT ꯐꯥꯎꯕ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯃꯦꯇ꯭ꯔꯣ ꯆꯣꯛ ꯇꯝꯅ ꯈꯣꯡꯅ ꯂꯥꯛꯈꯤꯕꯅꯤ ꯃꯦꯇ꯭ꯔꯣ ꯆꯣꯛꯇ ꯑꯣꯇꯣ ꯉꯥꯏꯔꯤꯉꯩꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯕꯨ ꯊꯥꯖꯗꯨꯅ ꯀꯥꯈꯠꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯐꯥꯔ ꯃꯤꯑꯣꯏ ꯑꯗꯨ ꯑꯃꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯗꯨꯒ ꯑꯃꯅ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ